ngasi ayuk pung 10 makhairom tarakpada Thobal District Hospital gi gate mamangda thokiba laibak thiba accident amada Laiyengba Lakpa mama macha Leikhidre hairi laibak thiba thokdok aduda Leikhidrebi mama adugi maming soibam ongbi Premila Devi chahi 95 mapuroiba S Manithoi amadi machanupa adugi maming soibam Arjun chahi 19 Thobal pakhangkhong leraktagini hairi Pawasina hai mama macha aduna district hospital gi dental OPD da ya yenglamlaga mayumda hanbaki thokibada hospital gate mamangda car amana khetlamlaga haidorakpada ising puraga lakpa tadadiyai amana amuk thomlakpadagi Leikhidabani hairi mama aduna Thobal district hospital da Leikhidabani aduga machanupa aduna Raj Medicity da laikanaramlaga Leikhidabani Leikhidraba mama macha animak Jenims ki mokta postmortem gi damak thamkhre hairi